Second khraduda wakal pareng khalaga phone thamkhre. Aaron ga Bronson ga do onsilaga hari. Chatle he nupi na halo hari. Nupa sigi paktaba wahiduda Bronson di Mangang'S nama thikalei. Mideng so fairap tawduna. Ware lai ma oiba. Manipur da tholakpagi hangchit koiba pubini da waro noi now. Aaron da onsilei itawbi ai thoe. Hoi chalo ai su ne chataning mana lorbani hai ngam da bai lermni. Hoi noi na chilana gi pukchel do nupi na khanga male ne yum da halo hari. Aaron hoi dagi thoglei gari do mayim tamna thor ghala ami. Garage da thaujalamaga car room da mo kakhalei. Ka he gyobuka thinthada tamna da call taksilei. Ring chalaga mo nga khingbaga adumak pari. Yauraba. Yauri. Yam kuirege. Ka changakpada ngari. Jorsu mathaki liliba jacket to lokthokna phongda langsana khumakpani. Oh. Pung kya da he tungge nangbo. Apandagina tara phaugi manungda. Hai, tumba changnai bayam kane. Nongmada 6 hours tumo. Ngoksinaba number 1 oiramba mahakna keringa tawkhalakpasidadi kanada khigi amadi pakte haina nongla khidra kainagasu kanamta leitaba room duda matomta koing yengami. Thawai panba sunataba leiriba khiliba pochai singduda midingna round amuktang koiri. Ana thawak chilasu nongmada pung 6 ti tumuko. Insang di kanana thongi. Aina. How bro? Aina khak sumhangi. Bab taba ngamda mamit araw ani do amuktang khapuraga. Kaiba. Wa hangbasi. Wahai duda kumpam khangda tumina muleki. Somda jorsu matanta noomi. Aduga muhari. Hare ayamta chaitharugige yadri sase. Inkra kansida nahanaba. Kazingmagi khanbiba wahai duda momon nonglei. Mopol ngakta ngairam do boy maningi. Masakado mitmangda khamchongai chongthuri nupisigi. Thamoi montharakpagira monna pakumong pirei. Narui ai falongna chaithagi dawani. Ising inging laubana adu hoidi isagase. Isagase lukrak mugyang do mali. Lukrakti magi matutuna yatpani. Lukrak mugyang ba pamano. Nungsit marakta so kucha chaluradi asabana luzaba phabani. Bisu tawrida. Khangiba mina hai simaktada. Ising khara salaga luzauda. Asaba budi lei ado khumang sobunina ayingmana chaithage dawbani. Hoi adumaina khaladi khangre. Asabana luzabasu hakchangdi adum nungaibani. Bisu tawri luzathogi gi ko thamage. Thammi ko haizarasu tamnana phone thamki bangai ribani. Managa kakthati. Phone thamkre tamna so. Phone thamki bududagidi irusanaba tawelama setuna bathroom da changkre. Ising ayingbana iruluza thomi. Nuerga mok akang batawela maselaga thoraklami. Mirror mamangduda atumma makokto taithui. Makoka tumthobaga hawjiktada jarjara khanging ingsalei. Sidi phibamamne. Asi haduna mok room heater do on tawrami. Masado sagadhanam khonei. Ngak lerga hakthi khanbong hore. Jume. Sai tamnana nani habdo niksinglakpani. Nasuna dawribase. Masado kirum tawrami. Yam chumna khangna hairakpaduda nongningakpani mo. Nonginglakpanati nungsirappa oigani nungsirakpani. Noglibado nungsiminokni. Chumine tamna haise. Tamna haibaga chap engwane yam tamhalebu manaktagisu. As mingsibo hogna kokthokpa pamai haiduni. Natiba se nungsiba horpa khudingmakse. Ai sumaina tawjala. Natra khara hinjan moizala. Masamdo satkangalaga mo phamungda kakalaga tamnada call toksili. Pungdo amuk yengbada tara taram dawre. Tuma madra khanbani call do kakhe tawbaga paikhalei. Tumdribo. Tumdri. Biduribo sipho. Akchi. Sorry. Aina luzerano luzeraso asabana luzaw hairaga. Nangna chumkre. Kok chigladi guli masasalo. Baba sa toy nabanina sumkhangi. Adugi hairini. Jage.
paracetamol tablet leramni adu oin hekta charagi tablet chabadi ising asabana chanabani chage chathoka phajana potharo isu tumningi tumagi nupisina ngahiningbagi mawungdamo ai guli chage khangzadabanina aduma khumai chawo ngagira ima hoisu loitum lermeba nangna mo phone thamkradi talani chakhumdagumba adugi ngaksum paigira tamna su kumpam ka khangde hoi haidoki George phone paina kitchen da changlami flash dagi ising asabado glass amada hairaga mo magi kada pukhale paracetamol doma khanau da thade adugi ising asabado ayingbaga khajigyalaga amuk thakchili glass to bed ki nakan table lamp thamni dugi table do da thangakhraga phamung da kakhale paisupsu lumna subsankhre lori tumubo tumji ngayo haididi sum wari sadabadu da tumamadra haidan hangbani phare aisu phamung kakhale nangsu tumtho aine su kharang yetpiri yededa aisu tumningdri tumningba yaudaba tumningadi ngasaina tumani aine ngai biu kaina harsu adum tumgidora lakna bani sum wakum kumbada kitang lai doba achamba wahang natabanina tumin leki lakna bani sum phari tumjaro good night hoi tumage tamnana phone thamkibaga nongmi tawdun hebli kangkal mathakta amu yengkhali akti mut kachaye ayuk yamna nganna piba gwati chanaba mapani airport phau thenaba gari thogdorami tamnagi manakta ngahak sangbani adubu mama ibe matuna tamnada ma letringida cheibangang buda tawri khanduna unajadrabani ba tibichahogi mungdo miro suleitamnina khaying sinbiu ko hoida ipa khangi thaudorakle tamna hoigi thonga mapa da yingjei gari dagi cheptharaga adubu uba phangnamde uba phangda chatawrido biba thamoina tamna hoigi thonga lomda yengna tibicha nangleirmuko ayam tuna lakani jiksina leirmuko chakre masu tamnabu hundoklam chalam dang haktasu unabiramdri somdana tamna piba chakre pau tabada nungai zari chalam daida unabiram dabagi ungningso yamna nuksiraklami nungside karam haigani thamoi pali mahakso nungsiba masa khanglibani bibana magi damakta piklingai digi hauna mi funarakpa khanarakpa tawduna lakpani tamnana kape mana thembi yumda insang hawba mathongnabasu tamnagi saruk haiduna tongan hekta thilakhibani tamnana chak sadradi masu sadi tamnana masangam dabada masu tufak tupai machi ungi tamnana hawgotribau kanri phawba pumnamak loina khangi aduna nuksibani mana pibabu adubu nuksiba makhalyami thamoi pithoke khana nuksikhibadi hoidi tamnasu thonga lomda yenglaga soroklomda onduna khanjei dada kaigino aingonda kemte so hairamdana dada su aibu aina nungairamne khanra chalo dada su salo dada gi chattaba yatraba matsi lambini aidi mamini karamba matamda makhini khangba ngamdraba kana mabu nuksibadi ai nungsikraro dada hazana chaluko anai yawdaboyu adubu aidi hangaurani unga hangaurani tongal da lepringai George ki gari thaujalakpado khangure kongthongda sat khamjali kharsungai nupa sisu tamna gari de kumthari kana ngari no kana ngai de bawu no gilaini changslo dudi lok thungwa pharabro ojikiri phare hore numidang di khangde kai haino didi aina nangina sakse uning manbina basangdi thokharadi sok chani sena changasloba hore na mohora gana guli jasala lore asi haidina konthong kan sinduna changki tamna so matung ina raga hariklami ngasila oi haidaine sumlak ninga ba kaibo o marama leiba aduine ba mangol family ba joygi manakta sukoi koidina yam free ina changslei ba
Ima, icha laidana. Hoi baba, babaga wari amta tanazagena lakpani. Kari tanaseba, se, sida phamtise. Joy mana phamliba phaktuda phamaknaba khara thaizili. Jorsu khunguptu lakthoga juri dabitude thanami. Joy gi phaktude phamthare. Baba, aikhoigi factory sabado aduda sanganaba security ma pamba. Adu laikai sigi mi bamba. Tolopsu dum yenga saduni. Kana thamsigena baba ka tanadgena baba inak tek ta haijalabani. Mabuktrel sing usupami. Is phaine. Baba na kalamadi baba su abiyabani. Yum sidanga thadokpa yaramadi. Imagisu aina thabam hapira dawni. Thabak suri singdugi jalon bagi thabagama. Ayukama nungthilama numidang wayama londubeja. Adusu electric tado masana lunja khadawni. Aduga masa na hiraga dum thakjar khadawni. Yang waroi de baba. Phaine yum dasu kaim subanate. Adubu ikol sangbini na yarakadra khangdine. Tamnana baba adu yadong mandida. Mi jamaduki jalon babu kon thang mangamoy. George na only jalon badu khaktani thangdong na di jini hapaga jamana thakpa sikhaktani. Phai kaide namana yaradi maine yauzani. Nong nini demo aisi somda lakpa sangoi dawni. Si kari leragine. Sekmaida ngagi farm toba. Adugi sa tongana farm house sabu khotpa kana tawri baba. Adugi amok nong nini lay dawri. Tamna sa George na nong nini laoy habituda kitang nungai tapa phawri. Tumin changkre imungda wa makha taramda. Numit kharani de haujan ki ba matam kharasida tamnaga George ka faw adum paw phawna duna naksinarami. Nupa sina phajana haina loina bibana nupi se kharadi hongli. Aho mukra ure habi ai. Wa yamna ngangle mira khajik thokle. Yamna hongale nupa sina. Mi ki basu yamna phare. Tamna da nati George so hongli yamna hongli. Mi punba yadaba George to mi puli mapukra table ngangna sakna bada khara khajik so tanari. Hongle masu nupi sina phajana hongale. Hongle haiduna amana amada warakna banati. Atopa miga loinaraga tappa aphingo miga loinaraga na phingak pasuni. Ngasi sunumidang do wari sanarami. Haying pung kya da chatoino singmaida. Haying di chalaroi nangna naktalaki. Tabak chiladi lakanuda. Baba hoisu unadaba kuiri. Cheka matam soire aduna wari sanage dawni. Yot pumbadi thawam latrasu cheka phajana tawraga lathokpa yardi adum lathokse harakpani. Adu lathokpadadi akhoi dam tawzaragi. Kaige aige yamna nangna ningdabro. Adu nati mateng yamankhre hayeng singwa ngamdaw mandre. Ai mateng thaugi ga haikibra ise. Manjang kairaga mateng pangboidi nangna thingido kaidine. Aribana mateng pangbani. Leita yang wanaga pangbana teko. Kumaktabduda tadraba khanna. Tadraba tamna. Tadrabo. Aina isi tabro. Tai. Mutsi nang namu nuwa henre isi namdana. Mi su sumharga nuwa itana haibu sunati. Ado ibani sunga koiru se yabro. Dada. Umna bangna thaikhraga yamna ingna kaurokpani. George tumina tai khumakti. Tadrabo. Tai. Dada na tawbiriba mateng mayam se. Kana mana tawbu ngamgani thajari. Aduga dada ga thengnarambana baba singamgani. Adu natanati aikhogi condition sida yamna waramni. Tamna yare to. Adu sarukne tumo haying antanai lake. Ado hayo. Karam kanda somda toina lapi tawdoino. Lauro nangna lao hardi hekta paraktoiba Superman dangna wings launa. Sumhangbani. Adudi lakhaning de hero. Lakhaning da mali da nangisi. Lakhaning tamnagi tak takatpa paukhomdu da tuminoi. Hoi pilar hari da loraga thabuk suba horni aduga lani. Oh tumtho hoi thamage. Thamo phone thamkraba matung nungti numitki tumlamdai sagatpa wakhalgi taibang siramok tillare nupasi nupi sina mongonda wa tamjaba wa haijaba khudingmaksi mongonda yamna nungaijabani
ꯅꯨꯡꯁꯤ ꯈꯪꯍꯟꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦꯅꯦ ꯇꯣꯏꯅ ꯏꯃꯨꯡꯗꯨꯗ ꯑꯩꯅ ꯆꯪꯉꯒ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯑꯩ ꯃꯃꯥꯅ ꯐꯠꯇꯅ ꯑꯃꯨꯛ ꯈꯟꯈꯤꯗ꯭ꯔꯥ ꯃꯥꯒꯤ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯒꯗ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯍꯦꯟꯖꯟꯕ ꯋꯥꯈꯜ ꯀꯅꯥꯅ ꯊꯨꯒꯥꯏꯕꯤꯅꯤ ꯑꯗꯨꯕꯨ ꯇꯝꯅ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯍꯩꯅꯗꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯣꯏꯖꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕ꯭ꯔꯣꯟꯁꯟꯒ ꯂꯣꯏꯅꯅ ꯖꯣꯔꯖꯇꯨ ꯇꯝꯅꯥ ꯍꯣꯏꯔꯣꯝꯗ ꯅꯤꯡꯊꯤꯋꯥꯗ ꯍꯥꯏꯊꯔꯛꯂꯝꯃꯤ ꯑꯌꯨꯛ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯤꯅ ꯁꯤꯡꯖꯨ ꯁꯨꯔꯝꯃꯤ ꯊꯣꯏꯒ ꯄꯨꯟꯅ ꯁꯤꯡꯖꯨꯗꯨ ꯕꯨꯖꯤꯌꯥ ꯈꯔ ꯍꯥꯞꯆꯟꯁꯤꯔ ꯊꯣꯏ ꯆꯦ ꯃꯍꯥꯎ ꯃꯥꯡꯅꯕꯅꯤꯗ ꯇꯝꯅꯥꯅ ꯍꯋꯥꯏ ꯃꯇꯣꯟꯗꯨ ꯃꯜꯂꯝꯃꯤ ꯊꯣꯏꯅ ꯊꯣꯏꯗꯤꯡꯒ ꯍꯋꯥꯏ ꯃꯪꯒꯜ ꯑꯇꯤꯡꯕꯒ ꯉꯧꯕꯗꯨꯒ ꯁꯨꯔꯒ ꯍꯥꯞꯆꯤꯜꯂꯛꯏ ꯏꯅꯦꯒ ꯃꯥꯃꯒꯗꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯕꯕꯥꯗꯣ ꯋꯥꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯔꯣꯅꯤꯗꯣ ꯑꯗꯨ ꯆꯦꯜꯂꯦꯌꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯍꯪꯕ ꯆꯠꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗꯪ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯁꯨ ꯏꯟꯅꯈ꯭ꯔꯦ ꯑꯣ ꯑꯗꯣ ꯊꯣꯏ ꯅꯣꯏ ꯗꯗꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯏꯆꯦ ꯏꯃꯥꯅ ꯈꯔ ꯀꯨꯏꯅ ꯊꯝꯈꯤꯅꯤ ꯍꯥꯏꯌꯦ ꯇꯝꯅꯥꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯣꯍꯣ ꯇꯟꯖꯥꯗꯨꯗ ꯖꯣꯔꯖ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯁꯨꯃꯥꯡꯂꯣꯝꯗ ꯇꯝꯅꯥꯅ ꯁꯤꯡꯖꯨ ꯁꯨꯔꯤꯗꯣ ꯂꯥꯞꯇꯛꯅ ꯐꯣꯇꯣꯒ ꯅꯝꯃꯝꯃꯤ ꯁꯣꯝꯗꯅ ꯕ꯭ꯔꯣꯟꯁꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯃꯑꯣꯡꯗ ꯁꯨꯏ ꯐꯣꯇꯣ ꯅꯝꯕ ꯂꯣꯏꯔꯒ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯤꯅꯣ ꯕ꯭ꯔꯣꯟꯁꯟꯅ ꯇꯨꯃꯤꯟꯅ ꯁꯤꯡꯖꯨ ꯁꯨꯏꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣꯌꯦ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯈꯣꯡ ꯍꯥꯝꯃꯤ ꯈꯨꯝꯗꯧꯅꯤ ꯑꯦ ꯗꯗꯥ ꯌꯧꯔꯛꯑꯕꯣ ꯁꯤꯡꯖꯨ ꯁꯨꯔꯝꯃꯤꯅꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯗ ꯑꯩ ꯃꯣꯔꯥ ꯂꯧꯊꯣꯔꯛꯀꯦ ꯏꯃꯨꯡꯗ ꯄ꯭ꯔꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈꯤ ꯃꯣꯔꯥ ꯑꯅꯤ ꯄꯨꯊꯣꯔꯒ ꯑꯃꯨꯛ ꯊꯣꯛꯏ ꯁꯤꯗ ꯐꯝꯃꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅꯦ ꯕ꯭ꯔꯣꯟꯁꯟ ꯀꯧꯕꯅꯦ ꯃꯥꯅ ꯍꯥꯏ ꯏꯇꯩꯃ ꯏꯇꯩꯃꯥꯏꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯁꯤꯜꯂꯤ ꯖꯣꯔꯖꯅ ꯑꯗꯨꯝ ꯀꯥꯔꯟ ꯐꯨ ꯂꯩꯔꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯦ ꯅꯍꯥꯟꯗꯤ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯗꯤ ꯁꯤ ꯏꯇꯩꯃ ꯑꯣꯏꯔꯕ ꯅꯤꯡꯉꯨꯔꯦ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯁꯣꯔꯤ ꯖꯣꯔꯖꯅ ꯕ꯭ꯔꯣꯟꯁꯟꯗꯨꯗ ꯐꯩꯖꯩꯅ ꯌꯦꯡꯉꯛꯏ ꯕ꯭ꯔꯣꯟꯁꯟꯁꯨ ꯈꯪꯉꯤꯕꯅꯤ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯇꯝꯅꯥꯅ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯥꯅ ꯊꯣꯏ ꯈꯪꯅꯧ ꯊꯣꯏꯁꯨ ꯈꯖꯤꯛ ꯅꯣꯛꯁꯤꯜꯂꯛꯏ ꯊꯣꯏꯕꯨꯗꯤ ꯈꯪꯉꯦꯗ ꯑꯗꯣ ꯊꯣꯏꯁꯨ ꯁꯤꯗꯒꯤ ꯂꯥꯞꯇꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯛꯅꯔꯕ꯭ꯔꯥ ꯍꯪꯕꯅꯤꯗ ꯍꯣꯏ ꯈꯔꯗꯤ ꯅꯛꯅꯔꯦ ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯈꯛ ꯀꯥꯟꯅꯔꯒ ꯂꯩꯔꯤ ꯑꯣ ꯏꯆꯦ ꯁꯤꯡꯖꯨꯁꯦ ꯏꯆꯦ ꯇꯣꯠꯂꯣ ꯑꯩꯗꯤ ꯈꯨꯠꯁꯦ ꯁꯤꯡꯂꯥ ꯌꯥꯝ ꯍꯧꯋꯦꯕ ꯌꯥꯏꯌꯦ ꯑꯗꯣ ꯗꯗꯥ ꯍꯣꯏꯒꯤ ꯍꯥꯞꯅꯕ ꯄ꯭ꯂꯦꯠꯇꯣ ꯃꯆꯥ ꯑꯅꯤ ꯈꯛꯇ ꯂꯧꯊꯔꯛꯑꯣ ꯌꯥꯔꯦ ꯑꯗꯣ ꯄꯨꯟꯅ ꯁꯨꯝ ꯀꯣꯝꯄꯥꯛꯁꯤꯗ ꯆꯥꯁꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯆꯥꯄꯣꯠꯁꯤꯁꯨ ꯂꯩꯔꯛꯄꯅꯤ ꯄꯤꯛꯏꯕꯒ ꯂꯣꯏ ꯀꯥꯎꯔꯦ ꯑꯆꯥꯄꯣꯠꯇꯣ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯒ ꯊꯝꯃꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯅ ꯃꯊꯧ ꯑꯣꯏꯕ ꯕ꯭ꯔꯣꯟꯁꯟꯗꯤ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯇꯦ ꯀꯩꯅꯣ ꯁꯤꯕꯨ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯗꯗꯥꯗꯔꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯃꯥꯟꯁꯤꯜꯂꯛꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯤ ꯀꯥꯏꯅ ꯑꯩ ꯋꯥꯅꯤꯡꯉꯦ ꯆꯤꯄꯛꯇꯤ ꯊꯣꯏꯅ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯜꯂꯛꯑꯒꯦ ꯑꯗꯨꯒ ꯆꯥꯔꯁꯤ ꯊꯣꯏ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯀꯟꯕ ꯆꯠꯈ꯭ꯔꯦ ꯇꯝꯅꯥꯅ ꯑꯃꯨꯛ ꯃꯛ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨꯗ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯀꯪꯅ ꯐꯗꯤꯗ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯁꯤꯡꯖꯨꯗꯣ ꯇꯣꯠꯄ ꯍꯧꯔꯝꯃꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯈꯨꯠꯁꯥꯅꯤ ꯁꯤꯡꯖꯨ ꯇꯣꯠꯂꯤꯕꯗꯣ ꯑꯣꯏꯅꯝꯗꯧꯕ ꯃꯥꯜꯂꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ ꯃꯈꯨꯠꯇꯨꯅ ꯁꯤꯡꯖꯨꯗꯣ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯄꯥꯏꯈꯠꯂꯒ ꯀꯟꯅ ꯇꯣꯠꯂꯤ ꯁꯤꯡꯖꯨ ꯇꯣꯠꯂꯤꯗꯨꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯉꯤ ꯑꯦꯛꯇꯤꯡ ꯌꯦꯡꯕ ꯅꯨꯄꯥꯗꯨꯅ ꯑꯦꯛꯇꯤꯡꯗꯨ ꯕ꯭ꯔꯦꯟꯗ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯄ꯭ꯂꯦ ꯇꯧꯗꯧꯔꯤꯕꯅꯤ ꯃꯆꯤꯟꯅ ꯑꯃꯗ ꯆꯤꯊꯗ ꯊꯣꯏꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃꯒ ꯄꯨꯊꯣꯔꯛꯑꯒ ꯊꯝꯃꯤ ꯁꯤꯡꯖꯨꯁꯨ ꯇꯣꯠꯄ ꯂꯣꯏꯔꯒ ꯆꯥꯕ ꯍꯧꯅꯔꯤ ꯃꯣꯔꯣꯛꯁꯨ ꯈꯖꯤꯛ ꯁꯥꯏ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯕ꯭ꯔꯣꯟꯁꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯁꯤ ꯆꯤꯡꯈꯠꯂꯒ ꯍꯨꯃꯥꯡ ꯀꯥꯡꯈꯩ ꯑꯁ ꯑꯣꯏꯃ ꯁꯤꯔꯦꯗ ꯀꯅꯥꯅ ꯊꯛꯏꯅꯣ ꯃꯣꯔꯣꯛꯁꯤꯕꯣ ꯊꯣꯏꯁꯨ ꯃꯣꯔꯣꯛ ꯁꯥꯕ ꯈꯥꯡꯗꯨꯅ ꯑꯩꯅꯅꯦ ꯑꯁ ꯑꯩꯅ ꯃꯥꯜꯂꯦ ꯈꯜꯂꯤꯅꯤ ꯁꯛꯇꯣ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏꯅꯤꯅꯅꯦ ꯃꯣꯔꯣꯛꯁꯦ ꯈꯔ ꯍꯩꯅꯖꯕ ꯃꯣꯔꯣꯛꯁꯤꯕꯨ ꯂꯋꯥꯏꯗꯗꯤ ꯈꯔ ꯍꯟꯊꯅ ꯁꯥꯟꯅꯕ꯭ꯔꯣ ꯅꯔꯩꯗꯤ ꯈꯦꯠꯇꯤ ꯈꯦꯠꯇꯅ ꯅꯔꯩ ꯈꯦꯠꯇꯕ ꯑꯣꯏꯔꯝꯅꯤꯕ ꯂꯋꯥꯏꯅ ꯄꯥꯡꯒꯜ ꯈꯔ ꯀꯟꯕ ꯑꯗꯨꯅꯅꯦ ꯈꯥꯡꯕ ꯉꯝꯕ ꯈꯪꯉꯦꯗꯅ ꯑꯔꯤꯗꯨꯅ ꯃꯅ ꯌꯦꯠꯅꯔꯕꯁꯨ ꯅꯨꯄꯥꯁꯤꯗꯤ ꯁꯤꯡꯖꯨꯗꯨꯗ ꯁꯤꯐꯥꯎ ꯂꯥꯎꯗ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯇꯝꯅꯥꯗꯤ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯪꯈ꯭ꯔꯦ ꯂꯥꯏꯕꯛꯀ ꯅꯥꯇꯣꯟꯒꯗ ꯁꯨꯃꯥꯡꯒꯗꯣ ꯍꯨꯃꯥꯡ ꯃꯔꯤꯛ ꯑꯃꯅꯤꯁꯨ ꯌꯥꯝꯅ ꯄꯛꯆꯅ ꯀꯥꯔꯤ ꯍꯨꯃꯥꯡ ꯀꯥꯔꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜꯗꯣ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯏ ꯇꯝꯅꯥꯁꯨ ꯍꯥꯏꯐꯦꯠ ꯃꯤꯆꯤꯅ ꯌꯦꯡꯉꯛꯏ
Yenglaklidugi pakhum rasileba minok ama hapchilaga pirei. Humang ngaktangairi teitho lui chole na maido. Ya hanida khang mangamni. Teitho ni saradi yam chawrano. Tamnasu makut oiduna rumal lawraga mamaido teitho mi. Humang teitho kibagi laibaki samga taina basaruk da horiba tuhau khazak manba samaten masingdo skin duda napsilami. Mamai dusu humang te thokibagi choli thot meng nauri saktam si bakche khibana ngakti wakal khantauda kari khankini khalauda yenglure laiba yenglubada morok saba khangliba chimbaldo uningai chimbal yenglubada pisum uningai pisum yenglubada nupi sigi mamito yenglubani adubu nupa sina mangona yengliba khuding si khangbugum khara hangoi jaba matau miningna taklambadoda mamit thairakli Wasungalami ikaiba pakhinaba to chawrano namaido bada ain uningmada wanta dawri moroka sapamam khangdri singsu sidi morok khara saraga khara manbani hoine aibudi adum khangmangami nangna sakto bada ai morok saba kawri nokning manbana Bronson do mayado haha launa kamaga oima aidi si ge tawri dada ai subu sida pubiraga singju pijaraga hatke kaina noi humna sinaba male ai ge kari irano thoina ngasi khak thingna bana wondadi kari ge hatke khandoi bai khoidia Snow White to sak phajarubagi apple pijaraga hatke bagum masak phajaruba Bronson su singju pijaraga hatke khalamadi chalo he na saktuga yam pakte no khala kano puk chake tawi tamna su Bronson gi wahidida noklami no po bada thajin sawala pogom mamai dom suglai nupi sini nongmi tawzabada yauriba nupasi sakhom hanjan ke baduda mas hanjan ki to chawra nomi nabuk to chani ga hawe dugini pamu yi hundokpa nangna pamurga ai loina ngamsin ge ba nang to yare nakhuto hamro amtale maloi gese